कुकी अनि लुपा करोड़ तरागा मपन की द्रक कोनन मिजोराम पुलिस न फारी मणिपुर की आइजोल तमना लापो कुकी अनि लुपा करोड़ तरागा मपन की मेथाम्फेटामाइन द्रक कोनन मिजोराम पुलिस न ngarang numidang wairam phabang amkri police ta gi phangwa paw gi matungin ngarang me taraga nipan gi numidang wairam pung manga ga mi nifu ga mangarom ta bada manipur gi aizol tamna lakpa tata connection car ma kham luk sek to bunda yam lobudrak yorom ba thingna bani gari edu gi registration number ML05BH3282 ni car adu check to buda methamphetamine tablet ni singna ba packet kun yorom ba thingna ki पैकेट कुन अदुगी पुन्ना अरुम्बा केजी लिसिंग कुनगा मरीगा तरागा निपानी पुन्ना टेबलेट मसिंग लानी की लिसिंग अनीनी हारिबा टेबलेट सिंग अदु लोकल मार्केट लुपा करोड़ तरागा मपनगा लाख कुनगा मथुगी लिसिंग कुनगा निपान रोंगिने हारि यामलबद्रा का कोनना फारबा मिय अनि एदुगी ममिंग ओनखो थांग हाउकिप सै कुंथ्रा गोमदे अपोकपा ngamkholet haukip amasu Matthew sai nifu utru apokpa ngamkho jeng kawi NDPS ek 1985 की मकारा मकोगी मतदा पुलिस न केस म लखत पगर लोइना मखाता न थिकत पगी थबक सथरी हरि नगा तरुक थीबगी अकन बथबक सथरी कोकी एनपी मणिपुर की शटडाउन पुंग निफुगनी पान मग सांगतोखरि कोकी न नमन खुंदाब मफम सिंग लैरिब नगा गवर्नमेंट एम्प्लॉय सिंग नाक सेनबगी अकन बथबक लखतलु CNPO पास्टर अनि याउन फजिनखिब नगा मिसम तरुक थीब खंगदन लैरकपा सयोल अमा फाख्रि सिक्युरिटी फोर्स न सिंगी मफम सिंग पाक्सना थीबगी थबक सथरबसु मखोय तरुक की खुंगुल लीब फंगदन लैदि था सिगी तरागोमदोइद कांगपोकपि डिस्ट्रिक्ट की कोजिम अमदी कोटलैंड अनि की मरकते इम्बु सथदुना थादौ सर्च लीडर अहुम हाटखिब थाउदो अदुगा इकान कानदना कोकी मिलिटेंट सिंगना कोनसा खुल नगा खुलगी मियोय तरागा निपान अमती अतोप मफमदगी मियोय अनि पुन्ना मियोय कुन फजिनखिबनि फजिनखिबसिंगी मनुंगद नुपी आंगांग पुन्ना मियोय तरागा मरी थादोरखराबसु पास्टर अनि याउना नगा नुपा तरु असिदी ngasi phawba mafam khangdana leidibani Security Force na singnabasing mafam sing Lairon Wi-Fi Village amadi masiga tainaba mafam singi range amadi umang singda parks and operation satatuna thiba khangdana leiriba naga taru adu rescue tawnaba thabak lokatlabasु ngasi phawba makogi khungul liba ngamdana leiri State Police amadi Central Force ki unit kaya deploy tawbagar loinana aerial amadi ground level surveillance thabak hena kana lokhal hari Parks and TV tabak ani super sayo lansilaglabasu makoibu pangdana lady amadi miyoy taru osigi imung manung amadi community miyam na makoigi pau thanaba khawrang na ngai duna lady Defense News of India gi matu ina naga amasu kuki community gi fajinduna lady ba hosties kun TV gi tabak Indian Security Force amasum State Force na akanama tabak locally naga taruk amadi kuki taraga mari mafam khangdana lady bani Central Force amadi State Force na Lairon Wi-Fi amasum Kharam Wi-Fi Village ki Northwest Leiba Hill Range Parks and Coming Operation Sathari Hari Nakala Moram the Tungan ma demand tanduna Koki na National Highway Satharakpa total Satnami Kongzang Ngasi Ahing Nongyadi Horaga Pung Nifugani Panamaga Sangtokri Koki NP Manipur na Thadorakpa Sirolamada Ngasi Koki NP Manipur amasum all districts Civil Society Organization singi apun mamipam ama pangthok National Highway thingbagi khongjang pung nifugani panamaga sangdokna bogorep lawkhibani laingak ta demand ta buwapam singa si fawba thabak to onthok tabana shutdown gi khongjang pung nifugani panamaga sangdokna ba warep lawbani hari Amaramna Kuki na namna khundaba mafam singda thabak tawriba naga government employee sing bungak senbagi thabak atuba matamda lokhatlu haina Sandel Naga People's Organization CNPO na lenga ke pungning singsilakti CNPO na Thadorakpa Sirolamada hauju oirakliba phiba masida Kuki na namna khundariba mafam sing maru oina Tengnopal More Molsam Kangpokpi Chuchampura madi thangna leidiba mafam singda makhatana naga government employee sing deploy tawduna leiba haibisi yamna khudong thingai oire maram masina makoigi ngak senbigi akan bathapak khudakta lakhat kadaban hari kumjai inglising ani ga kunga homdoi gi ahum degi state asita thoklibi irang asina maram oiduna misa miyam kaya gi punsi longkhri yung kai kya mai thaduna lepham leitana miyoi lising kya relief camp sangjapam lawduna ngasi phawba wana leli maram masina kokina namna khundaba mafam singda posting taba haibisi psychologically traumatic oibadana tana mathau su ningthina tawngam dan lari
English ngani ka kun ga mari October 13 da SDPO More Singtham Anand Kumar Kuki na kap tun khri Tenopal do police tagi nongmai kya lakpada na tana mai thadok lamba thawtu laikri Molsam police station amasum satang outpost asi phawba function tawba ngamdana leiri kulai pari state force phawba ki matakta mihat me puncha tharak pangamana sumna gi government employee amadadi gari oigani asiguma phibam asi leibana Kuki na namna khundaba mafamda posting piriba naga government employees sing asi temporary oina makogi thabak mafam relocate tobiu maru oina Tenopal amasum Sandel dagi naga government employees sing kudakda atoma mafamda posting pibina thawang na khot piu hanasu Manipur lenga ki puning sing silakli Phurup masel hatna-hallaga Louningliba Political ki Khudong saba si karino megen Phurup masel hatna-hallaga Louningliba Political ki Khudong saba si karino haina hangbaga loinana lamdam asi thugairaga kanana kanaba phangadori bano haibisi miyamna leptana hangnarakli buko hangni haina UNLF ki hanagi chairman RK Megen phongdokri wafam asi ibado pakhangba thawgal lupna sinduna Laibak maratam na ingna signa laina bagi damak lang thabal kunja awang lekai da leiba ibudau pakhang bagi laibung da pangtokiba irat thawni thoram da saruk yara duna phongtokibani mege na makhata na hai lamda masida khunda minari ba Phurup masil gi marak da lainari ba yengthina ba phiba masi nakal da thamkhraga Meetei masil gi marak da masoi tana bagi phiba ama lakli ba sisu lebak thibani ngasi oiri ba apun ba Manipur si oina ba masum singtam gi miam punsina ba hona bana Meetei Phurup na sawra ba thawdang lawduna lakli Puwarigi tangkak amada Meetei singna thawdang asi lawba ngamlaktabadagi aikhoigi ipa ipu singna yatlamba asan ba miyeng adu mami samlaktuna lamdam si soksilakpani masigi Khudong sab lawduna bapal gi sapfuna yellow Phurup singda awaba setting pirakpani Manipur gi phibam nongmonom gi lusilakpana Phurup singna masa masagi identity ngakna ba honabigi mathakta amatu oina leminatuna Phurup masil gi marakta ikai kumna bu unaraba matamda lamdam masigi apun bagi saktam kanma ngamgani haikena su paus makatana phungtorakhi mahakna hai Haojik lamdam sida Phurup masil gi marakta misam phajinduna satharakliba thawngsing asi politics ki isial purakpani isial sin awaba nang haugadori basi misam miyam khaktani hairaduna kokinar ko theories na Meetei da landaram badi hendorak tu ngasiti tangkul Phurup ta amuk unsinduna landarakli ngasiti Phurup ani asi gi marakta misam phajinduna hostia situation amada lakli masipuna masi India lenga amasu Manipur lenga lokpom thokpa thawdang lawba ngamlaktaba natraga lawba walakpadi oirakpani haibada haimama thokpai haiba wafam thamkhianasu paus da makatana su phongdorakli aduga tentang nasum na miyam da thamjagi Haojik oina di miyam paus matang asai luisinjarage amasum makata ba anoba update miyam pun ngamina saina channel sigi maike digi myang phamda makata na thamjari makata ba anoba update miyam pun ngamina saina channel sigi maike digi myang phamda makata na thamjari